The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu pungning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi hojungagi mangoinana adomgi screen da uriba contest asigi matangda hena khangbilamagidmakta I button da piriba link natragana description da piriba mamangi episode number 5 pu miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi Pencil agreement was signed between A. China and Russia, B. India and Pakistan, C. India and China, D. India and America. Pencil agreement haiba asi karamba leibaksingi marakta sign tawnakiba agreement no. Ahanbada China and Russia, anisubada India and Pakistan, ahumsubada India and China, marisubada India and America. Ngasigi anisuba wahang asidi Pencil agreement was signed in A. 1951, B. 1950, C. 1954, D. 1964. Pencil agreement asi karamba chahida sign tawnakibagi. Ahanbada 1951, anisubada 1950, ahumsubada 1954, marisubada 1964. Ngasigi ahumsuba wahang asidi Renaissance was A. A treaty, B. Revival of learning, C. A book, D. A religion. Renaissance haibasi ahanbada a treaty, anisubada revival of learning, ahumsubada a book, marisubada a religion. Mathakta pankriba wahang ahum asigi adom-adomgi achumba paukum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paukum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paukum su mathangi video da haidokchagani. Loinana channel asida haiba video asi numit khudingi numidangi pung 9 taba matamda thadokcharakani. Mamangi video da hangjakiba wahang ahum. Ahanbada the longest river in the world is A. The Nile, B. The Mississippi, C. Amazon, D. None of these. Hairiba wahang asigi achumba paukumna A. The Nile ni. Anisuba wahang da the highest waterfall in the world is A. Tugela Falls, B. Angel Falls, C. Yosemite Falls, D. None of these. Hairiba wahang asigi achumba paukumna B. Angel Falls ni. Ahum suba wahang da Alice in Wonderland was written by A. Lewis Carroll, B. George Eliot, C. Charles Darwin, D. None of these. Hairiba wahang sigi achumba paukumna A. Lewis Carroll ni. Loinana wahang sing asigi achumba paukum pibirakpa laibak phaba miyoi adudi Mangal Sana Phairembam ni. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Midyeng tabiriba pumnamapu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.